ꯏꯇꯥꯎ ꯀꯩꯃꯤ ꯑꯊꯥꯞꯄ ꯆꯤꯡꯗꯣꯟꯗ ꯂꯦꯞꯇꯨꯅ ꯂꯥꯎꯊꯔꯛꯂꯤꯕ ꯑꯁꯤ ꯋꯥꯁꯥꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯥꯅꯤ ꯋꯥꯁꯥꯕꯅ ꯀꯧꯔꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯅꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯍꯨꯏꯃꯤ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯕꯨ ꯀꯜꯂꯨꯔꯁꯤ ꯏꯌꯥ 이야 Hey, kay makopan banupa. Ay amadi wanglin toybi ay koyani gimarakta. Lagpakuding mak ay naloshin gani hayna. Ay na nangonda hay kravanatra. Aduga nang nalamhendo na singin sana higi itong inarakpadi nang nasyana namang tibalakpani. 찡렌 차나 낭디 다이방미 오이드라바니 낭디 샤로잉 아로이 신기 마쿠따 타와이 타크라바니 한닥 마복 심하기 오이나디 낭나 왕린 토이비부 팡바디 오이톡라로이 찡렌 sana ay na ningkrabadi madu pangdriba pauba ay na hanbalayta na sangshin gani wanglin toybi ay gini nang syo ay gilambi da kuraw tang balak labanina hausikti nang syo na tuay mang batavani iya ya 왕렌 토이비기다막 나코이세 까야다 와자라바 나코이나 와샤바이가 란탱나바 나틱나테 ngasidi nakoibu amatta lemna thakraroi ya Nanggise ay usitriba haydura nangay kanano masakang bra Nang kanano hayba ay masakangde aduga khangbasu pamde aina wakal asukwana leliba asida karigino nangna aibu adamna karimnariba karigisu karimnaroy nang di nasagi napanggal nasana hatsabani nang nanaril layram labadi wasababu nahana iray layna may tiba piramlani hayo nang kanano aduga nang naigi ipamdagi pamliba sina karino ay matam mamada kay mising na maning tam na palamba umang adugi linsing gining tau adugi masuno pani aduga nang nahanglibawang adudi ay nokning bapawi aduk narilyaw da binupi nangondagi ay nakariyamuk pamlukini nang nakaram na ning tawang lenhan bagi masanupi oyram libano ay ngak tabangamde
เฮลินเจ้านังสูวางเลนทุยบีไอ้นะนกนิ่งบ่เผานังน่ะตัดเสียงนั้นนรินเลยบะลินเจ้าอมโอยรำละดีงาสินังน่ะไอ้งอนตะกระเรียมนริบะเสเต่ารำลอยมาดูกี่มาหุตตาพวกเจียวจองนะไอ้หีเตียงฟังลำกันนี่อดูกะว่าอมันนะไอ้นิ่งเทาวางเลนหันบกิมาโมมนี่วางเลนทุยบีไอ้นะว่าสักตัวนะไฮริบะสินี่ว่าซาบะบุไอ้นะซอยดนะไม่ที่บะปีกันนี่อดุกมาเราเลยบันนังวันดาไอ้นะคักนวลจะรอยไอ้นังกินนะเตียงเราบกิมาทกสุตาเดวังเลนถอยบีไอ้นังกินนะเท่านาเยงกี่หายตัวนะเต่าปนี่นังว่ากันโนไอ้นะนังบ่ช่วยแต่นะมาเตียงปังกันนี่อดูบ่ไอ้นะนังกินนะเตียงปังริงไอ้ดาไอ้เกียปามบะอมาคักนังนะทงหันบะงำกะดราhayo linjaw nanggi apamba du ay ngonda hayo ay na mating pang bangamba oirabadi ay nanggi nating suida na pangge nang kay mi kang bra ay bumaga amuk ta unahan ba nang ngam gadra kay mi madi ay gimarup ni ha kari hay ba kay mi nanggi marup ni hay ba adu di hayo ay bumaga amuk ta unahan ba nang ngam gadra ngam gani ay na nang bu kay mi ga soida na unahan ba ngam gani nang madugi da makwaro no adu di hayo nang nakamdaw na ay gimating panggadawri ba no wang len toy bi nang madugi da makwagano Laklo ay giyek na papum na mag hausik ti laklo. Nakoy pum na mag hanaloy silaga ay gitsak takoy ribi. Wanglen toy bibuloy silagay. Laklo! Ah! Angang sa ay koy na uriba si apabagi kudam natte. Wasaba na magi araybi mapanggal siya na tuna. Kay mi buhat na naba siyem saba haukre. Mahaki amam batay wangi layjaba shakti pumba kay mi gimayok ta siya na raglagani. Kay mi na atuba matamda lanpamdagi may ondo na chelhaudrabade mahaki thawai shoy na manglagani. Ipan kay rungba madubo oiba yabro ne ipan kay midi ipa soralengi thokjan phanglabani mabu kanamtana maithiba piba ngamloi mani ipan kay rungba tasong nahal siya sumlabani ipan kay midi kanamatana maithiba piba ngamloi Angang sa nakoy na kangdaba malayri wasaba kayagi matik sathi bage haibatu kay mi masamaksu kangdri Soraren laigi thaujal phanglavasu wasabagi aron na thup khangdana kaimi na mahakpu maithiba piba ngamloi haujik mag aikhoi chattuna kaimi gi mateng pangnaba hotna se Wanglen toy bi kay mi kaday dalay ay ngonda amok dahayo
Mahak natana atay kananasu nang buwa sabagi makuttagi kan bangamloy. Helin Jau, Jinglen Sanana aibu pharaga purakhiba numit adudagi kaimiga aiga unakhidri. Mahakti mahakka loinarakba angangsingga umangda leihawbani. Nahakna kaimi unaba pamlibadu kari maramgino ai khangba yagadra. Wasabana maral laijadraba thawai kayama laukre. Aduga haujiksu magi surung asida thawai panba jiba kayama mahakna phazillaga thamli. Mahakki mapanggal sizinaduna mahakki mayokta laiba thawai panba kayabu wakhal pukning olanduna maithiba pikhiba ngaktani. Aigi ipu lenning thawna hinglingay matamda umangda layriba thawai kayabu ngaksen birami. Aigi ipu na pamjaramba maral layjadraba thawai kayabu kanba haiba adumag thabag oina pangthoknaba ay mahakki surung asida lon na changlakhibani. Adudi hayo, kaimina kamdongna aigi ting panggadawribano. Wanglen Toybi, wasababu maithiba piba, kanagi sumatik natte. Adubo, wasabagi, amambagi shakti asi, manghalabadi, mahagpu iray-lay na, maithiba piba ngamgani. Ay nakaimibu, unagi haibagi maramdi, wasabagi mapanggal shakti, pumnamag yawba, mitrang ginungama, surong asigi aroy basarukta laybani. Maduha na tugay duna manghandrabadi wasababu maithiba piba ngamloy. Pare adudi, nang surung asidagi mapanda thoklo. Aduga kaimida wasabagi aronbasing ado hairuro. Luribadi ay surong asidagi mapan thokpa ngamloy dauri. Surong asigi manungda sanglagpa khuding mapam masida thawai loy na thakibani. Wasababu hek maithiba bidriba phawba ay koy surong manung asidagi mapal thokpa ngamloy. Is, adudi mataw karamna ay koy na wasababu maithiba pigadawribano. Wanglen Toybi ay hakti lingi mapokta poklubana ikut isa yawduna taibang miyoy bagum apamba pumba tabag oyna pangtok pangamde. Maram masina wasabagi panggal hapliba nung adu nang oyna tugayro ay nang gilambi adu taklage. Pare, nang nahairibadu ay tabag oy na pangthoklage. Wasabagi panggal sakti hapliba nung ado ay namanghalage. Aduni danawanglen Toybi wagano ay nang ginating soy dana panggani.